Ahan badem na moro ibob det ama pandam degi lekuchege Kuki sing Anglo Kuki War Anniversary thorum pangthuk na Sem Saba Anglo Kuki War Anniversary thorum pangthuk na More Youth Club MYC gi makha da lebe unit sing amadi Kuki Students Organization KSO More block na sinduna More Police Station manak ta lebe Kuki sing Freedom Fighter ni haiba mitem amadi masigi akoi bada lebe mafam sing sit ching baga loina na Sem Saba Loikhre hiram masigi matang na maikai kya dagi yaning da phongdok tuna Kuki sing na sigumba aran history kaya sagatuna tawruk liba thong asibu yaning da utpaga loina na pali palengak asina akan mideng sanghaning bagi apamba phongdorakli aduga mathangi update asana ngasi New Delhi da Meitei Naga Mla Meitei wari sanaba da Meitei pangan MLA amata saruk yanaba hairektriba sikari karamba aron be agenda laibano amukok sahi amaga thataruk helakaba Manipuri thokliba kanglup ki irang asiga mari leina ngasi New Delhi da Ministry of Home Affairs na pangtokkiba Meitei Naga Mla Meitei MLA sing yauna wari sanakiba mifam aduda warusin ama purakpa oirasanu haina All Manipuri Muslim Organization Coordinating Committee amukoki President Sem Saba na phongdokre wafam asingasi hata water supply laiba amukok office ta pangthok pau misinga unabada phongdokibani magna makhata radun hai ngasi New Delhi da pangthokiba mifam aduda Meitei pangan ki MLA amata saruk yanaba hairektaba asi yamna lebak thibani amadi Manipuri sarkari kari karam aron be agenda laibagi no haiba wafam sing lagle lengak na Meitei pangan bu aton be jati amagum inthok labra haiba wafam suthamki ngasigi mifam aduda Manipuri bu maseta na thugaiba yabu wafam sing yorok labati Meitei pangal na tumina khaklai thokloi makhata ba khongthang sing da kanglu phurup amabu tongan na thambagi wafam le bigano hiram asigi matang da Bharat sarkar gi mari leina bas sing da aiba serol thadurun khangal lagani haina sumhak na makhata na phungdokhi Kumbi STC office mai thana ba chena ba mioi ahum police na fagat pangam khre haukiba September gi tang 13 numidang pung 8 khara helakpa adwaida kumbide leiba STC office ki thong animak mai thaduk lamba thodok aduga mari leina na Bisnupur police na ngarang mioi hum pagat khre hairi police na faraba mioi edudi kumbi thong laikai degi moirangtham Ajay Kumar sahi kudi thoi wahingbam Prabhakar sahi kuntaret amadi kumbi ising saibi laikai degi khumanthem Jasper kunga humdoi kawi hairi police na wahang pahungsa thaba matamda makoi humna STC office mai thabani haibu khangbangam khi makoi hum police custody da numit marini gi remand lau thakre amadi makhata ba senaba sing sufagana police na thibu hum bagi thabuk chathari haina pawasna makhatari aduga mathingi update Meitei bu scheduled tribe list salhanna wafam yengsili haina Ministry of Tribal Affairs ki juar Omar na Pao Kuki pirakre Meitei bu scheduled tribe list salhanlu haiba Union Ministry of Social Justice Empowerment Ramdas B Atwale na ikiba city gi Pao Kuki Ministry jual Oram na Pao Kuki asipi kibani hairi sahi ki kaya gi mamang dagi Manipuri ki maike kaya dagi Meitei bu scheduled list Republican Party of India Atwale ki National Secretary Mahina Sor Thonawjun punna lamai cham mathakta oida memorandum ama party sigi National President oiba Minister of Ramdas Atwale da bisan khiba makhasa tharakpo oina Minister Ramdas Minister da mukserul adumaka loina na sithi thakibani sithi edugi paukhum oina Union Minister Jual Oram na Manipur da khundari Meitei community bu ST list salhanna wafam yengsilli haina phungdokibani